All Manipur Meitel-Pangal School Van Assn hokkiba November 7 da pangthokhiba First Thobal District Meitei Mayek Competition da makok mathang taraklaba satra satri singbu miyam khangna lautokpagi thawram ama ngasilong Haurebi College ki multipurpose hall da pangthokre ngasi ki thawram adu da association asi ke president BM Tas Khan position holder single list adu lautokki All Meitel-Pangal School Van Association asinba First Thobal District Meitei Mayek Competition adu da category ani thokna kaidoktuna pangthokhiba exam adu ki makok mathang takraba sing adu di category 1 da Ahanba position da Alia Buyamayum Little Master English Higher Secondary School Ani suba position da Safia Banu MI Academy Om suba position da Gulfana Standard Robert Higher Secondary School Nataki aduga category 2 da Ahanba position da Muhammad Wasif Catholic School Ani suba position da Afan Ahmad Pinnacle Academy Om suba position da Jayed Ahmad FM Mazi Public School Nataki Ngasi association na iram damasigi imalon oiriba Meitei Mayek asibu yokhatchaba oina pangthokliba competition asida yamlaba school kaya gi chatra satri chatruk lomna saruk yakiba sigidama All Meitel-Pangal School Van Association ha tagat phongdorakli